Pumnamapu Mangang movie review na taramna okjeri. Ngasi su amu mayangi mafamda action comedy category da chanba Bollywood movie ama amupu duna luxury. Movie asigi mameng Rowdy Rathore. Film asi 2012 ki June gi tang amada release tawkhibani. Film asi na fangkhiba rating singdi IMDb da 10 gi manungda 5.8, Rotten Tomatoes da 57% gi fresh rating fangi. Google users na 71% gi like piri. Film asi da maru oiba saktam langni ba singdi Shiva amadi Vikram Rathore gi saktam da maming lerba actor Askay kumar, Paro gi saktam da Sonakshi Sinha, Tuji gi saktam da Paresh Ganatre. Film asi gi villain oiba Titla gi saktam da Supreeth Reddy, Inspector Vishal gi saktam da Yashpal Sharma, Inspector Razia gi saktam da Gurdeep Kohli. Film asi explain tawbu matamda soikiba lankiba yaurbasu mayamna ngakpiyu. Film asi gi awba sinmaktada angang nupi macha amakak hospital aduda phamduna leiri. Matamdusu numidangi matamne. Mana isai taringai aduda doctor nupi ama changlaktuna hairai. Isai yamna fajai kanano saklibadu. Maduda angang nupi macha aduna magi mamani saklibadu haina khumlai. Doctor aduna mu imadi krai chatkre hanglakpada Magi mamadi lai khidre haina khumlakpa aduda doctor nupi adu thawai nungairamde. Tanja aduda nupa ama changlaktuna makhoi anina sanariba wari adu tarami. Changlakliba nupa adugi mamingna Hariya. Hariya adu sum changsillaklaga karigumba ama ubadagi panthava tawdana mahakna Vikram Rathore hingli haina babji gi mase nupa da call tawraklami. Mase nupa adu tumlambadagi khangprek khangna mamit singlaga hawgalai. Haryana paudu prap tamu haibadagi babji na tumliba adugi manakta kauduna kanna chensilli. Mase nupana babji bu hawdokpa tade madudagi Vikram Rathore hingle haibadagi khangprek khangna babji du hawgalai. Babji na maha kadaida lairino hanglakpada Mumbai dani hairakpaga Haryadu nupa amana blena mangaksamda lenduna hatkre. Rathore adu hingni haibadagi panthaba tawdana numidangi matam aduda makhoina Rathore gi mungpham aduda laktuna hogairaga yenglamme. Adubu mangpham aduda yawramlibadudi nung ngakta oiramle. Asumna khanglakpadagi babji tu sauna Rathore gi photo adu pairaga nang kadaida lei hairaga sauna photo aduda matin sichillamme. Aduga magi khongbusing aduda Rathore adu thina ba hairamme. Sigi matung Inspector Barmana huranba amakak tanarame. Huranba sigi mamingna Tuji aduga Barma sariba nupa asina Akshay Kumar ne. Tuji na migi yumda changnaga nupi amagi mangaksamda thangna thammi. Maduda Inspector Barmana ai Inspector Barmani thang adu thammu natrabadi nongmai asina kablakani haibada Tuji na Barma kanano khangde nongmai adu yamna tuda thammu natrabadi mangak asi lelagani hairakpadagi Askay Barma adu nongmai thamallaba matungda kamada solun selaga thamkre. Aduga Tuji na pochai singdu loina huran krapa matung nupi aduna Askay Barma bu kagi thong hangdoktuna thadoi. Asumna makhoi ani ne acting chap manana tawduna pochai mayam ama huran kre. Somdana police station da pochai mangkhiba miyam ama laktuna Inspector Barma puthora u haibadagi Inspector Barma du moja phurit amaga boxer amaga selaga thoraktuna hairai. Aini Inspector Barma haibado aina magi ahanba victim ni mana aigi police uniform phawba huralaga pukhibani. Matangi sinda Shiva amadi Tuji du huraluba pochai singdu yenaduna leiri. Ngasai makai Inspector Barma saribadu Shiva ni aduga Tuji makhoi ani mana duna plan yalaga police na tanarakpa saraga mi sing adugi mayum dagi pochai sing adu huranbani. Huralakliba sel amadi pochai singdu Shiva na khadrak tawduna share sing adu mana loina paisillame. Tanjadura film asigi heroine oiriba Paro du moina leiriba duga ira lapnadana chatpadu urami. Madu ubada Shiva du ngaurami. Tanja adumaktada makhoigi manakta police nupi ama changlai. Aduga paisa sing adu kadaidagi no hanglai. Aduragi Shiva na magi masaduda perfume kapsinbadagi nupi ado perfume manam aduda ngaurami. Sigi matung isai ama saklai. Isai adugi manungda nupa anoiba ama wantharakpada Shiva na kanbirame. Nupa adu kanbiraba tungda Tuji amadi Shiva na nupa adugi sana lupa sing adu huralame. Asumna isai adu loibaga angang mayam ama cricket sanabadu ulai. Aduga Tuji na lai khorambagi sarikanna khingbaduda Shiva du tumba yadraduna khara tapthau haibada Tuji na magi manakongdo oina lasingna mention kre. Aduga makhata na amuk lai gi thauramdo tawkre.
Sibadu sauna pamungdagi haugalakpada mapandagi cricket sanariba angangsing adugi ball adu thongnau mingsel adu kairaga paisilaktuna maraibakta tharame madudagi Sibadu mai haugai saurame angangsing aduna ball piyu haina sanglakpada Sibana irena imungda pusillaga taptai phudaraga mape loina loktholaga angangsing do thadorai tujidi manakong menbanina tauribadu karimta taba natre aduna mahangna Sibagi manakta sangsillaga hairai karino ngasidi nangna tuminnaga leiribasibo angang daga amata lawba khotpa tawdrena magi wadu tabada Sibana tujigi manakongda miliba lasingduda mai churaga thonga du lonsinkre mathangi sinamada tujiga Sibaga amuk lai sum lakpada kar manungda phone wari saduna leiriba nupa adugi phone du huralame aduga tukala amada yonthoklamé Shiva amadi tuji makoi anisi huranba aduki matik haiba miuini tanda adumaktada lambida Paroga mamanabi amaga lakpadu urame Shiva makoi anina chatkibadu thawai tana yengi tanja aduda Parogi begdo nupa amana laklaga Shiva hoina leiriba maikai adonda chelai maduda Shiva na huranba nupa aduda khopangna kanna thabadagi amuk hanjillaklaga Parogi beg adu pirame aduga huranba nupa adu sorry haramlaga kanna senkhre Paruna Sibada thank you hairaga chatke hek tawbaga Sibana amukta ngaibiko nang mafam sida hana amukta ukhidri hairai Parona amu hairai adubu aidi nang ukhre nangna masan noiba nupa ama wantha khibada kanbi khiba numituda aina nang uhobani tujina adugi matung kari thoki haibadi nang khangjaramaroi asi harakpada Sibana sauna mamit paina yengbadagi tuji du chatkre tujina hairake tawribadu ngasai anoiba nupa adu kallaba matungda magi posai sing adu huran bagi wadi du tamthorake tawbani Sibana Paroda nang Mumbai dagi mande hairakpada Parona Patna dagi ni hairai Sibana Paro hoina shopping tawrubagi pochai singdu yenglaga Patna dagi mafam sitana shopping tawba laklira amu hairai maduda Parona hairai cousin sing amagi luhongba lakpani Sibana marak amu thatlaga station manaktara hanglami aduda Parona malatani hairai Sibana mafam adu koyang hangbada Parona sum khumbaduda mamanabiduna number oina pige piramnodana haina hairakpaduda Parona number haige hek tawrokpaga mamanabiduna hairai Parona ngaurabro masak khangdama mi asida number pidoi tawribadu karigino Sibana amu aigi mingna Shiva magina Paro ekhoi ani se couple ne haibada yamna sunai adubu hujik waliba haibabu thamoi thamoi pina dawbada ngaire Parona kaino aina nang nungsidi kanana haige maduda Sibana nangi minoktuna tai mamanabiduna amu haipe nolaga hekta nungsi haiba yabro tanjadura bus ama lapadu mapasa aduna Sibadu phat tongkatlaga lauraga hairame karigumba nangna aibu pungkun marisigi manungda sum uraga leiraba nangna aibu nungsirabani aduna taba tarabadi ai tomtana nang nungsijabani asi hairamnaga Sibadu bus adu tongduna chatkre mathang sinda fast food amada Paroga mamanabiduga changlaktuna food order tawbada waiter du Shiva oirami Paro uribadu magi mamina seranturan uribra haiduna mamitu suru suru noiraba tungda waiter do muk kausale waiter adu changlakpa matamdadi handakti Shiva oiramdre asengbadi Shiva na waiter adu da paisa piraga makhoi ani sinnaduna ahanbada Shiva oina uhanbani waiter adu da pikhiba paisa adu tuji na mu satlagi adudagi tuji dagi Shiva na paisa adu amu laukre mathangi sinda Paroga mamanabiduga car manungda phamningai da Paro na hape jingthorakpada atopa car adu da phamniba driver du Shiva oina urame Parona mamit amuk nuiringai tanjadura tujiga Shivaga makhoi ani phampam amu onthongnai makhoi ani na tawnaribadu thawoina Parogi wakhalda Shivasi adum uraga leiriboi khannaba sellibani Parona hairai Shivana haibado chumla male aina chalu mafam khuding ma sum uraga leire aise tasengna ma nungsiba haibado oira male mamanabiduna amu nangda nate aisu Shivado nungsira male aina chapa mafam khuding ma sum uraga leire haina ringai tanja adu Shivadu makhoigi car mamang adu da fauraga amuk chatkre madu ubada mamanabidu ko Paroga mamil laukthokuna yengi mathangge sinda Parogi kajal lo hongpham adu da lai Shivana manung changlage haitun hek khong thangba hobaga angang khara samlaga magi mamangda chatkibadu da yamna saurame tujina kaidore haina hanglai maduda Shivana hairai haudong amuba cham imangda lalaga chatkhrabasu ai kaisu khanbide adubu angang singna aigi mangda lalaga chatkibasidi daw yaroi angang haibase yamna phattabane asi hairaga manungda changge tawbaga tujina nangna daw yaroi hairabanina aina mamang somda laglage aduga nangna maninga somda chatlo madu kari kaibale magi waduda Shivana hoi hairai Shivana changlakpada sanalikon Shiva nupi mayam adu ubada magi mamitta mi sing adudi amatta ukhidre
sana likon singdu oina koi pai pai raga leibudu urami Shiva mamit nadu usilaga machinda tapna control Shiva hajarame Shiva na koyeng sum jenglak pada ahal nupi amana nupa amaga phamlaga leibududa nupi macha singna laklaga nupa adugi makong sokna khurumlame adubu nupi adu tati amata khuramde nupi aduna sauna hirai kaino makoi sing sibu hongna lonsatka amata khangdraba jala nupa aduna moina nang khangdabagi oiramgani hirai adu ubada Shiva du khatrak tawba yarani khanduna prap chensilaga nupi adugi makongda khurumi adu ubada nupi do yamna harawjarami tanja adu tuji su yoksilai Shiva na khoiramu haiduna nupi adugi makong soktuna tuji su khoirami tuji na nupi adugi payal du huralakpaduda Shiva na amuk hana khoiramu harai adudagi tuji du khuramlaga payal adu amuk sijalame nupi aduna anira khuramliba karigino hairakpada Shiva na magi thamoi pendabagini hairai nupi duna Shiva da manung changlaga kai no khara saw nayumakni khallo hairaklame Shiva na changkhibaga tuji na amuk khurumge haiduna ahal adura khurame mana khurumlibadu payal adu huralibane Shiva na manung changlakpada Paro su thorai adubu ma thawaina yengsiludabana manakta Shiva lepadu udana chatpa hawi hape chatpa hobak amu hanjilaklaga Paro du ngakna yengai Shiva na hairai nang numit chuppa aigi wakhal khanba natra tanja duda Paro gi mamanabina Shiva da khujin silai Shiva na mamai phat leithoklaga mamanabi aduda nangsu aigi wakhal khanba natra hairai mana asumna haidibagi maramdi makoina thawaina sinaraga tawba plan na Paro su mamanabi su ma si adum uramgani khangbagini mamanabi duna ai nangi wakhan ga khanba sangjade he haibaga Shiva na mamai leithorakpada Paro du leiramdre Paro du mathak taka khapadu Shiva na urai aduga Paro na nupi amada onsillaga kana gumbana aibu thiraklabadi ai mathakta soidana leigani tharau hairami wahai du Shiva na lamsillaga munna tarame asumna Shiva na mathak karakwa matamdadi nupi mayam ama leirami nupi amana Shiva gi mana changlaktuna hairai nangna khalibo ahanba unabada nupi na hekta nangonda kilani siro nangse saruk tawna phajabasu natte Hrithik Roshan dawna yengba nungaibasu natte Amir Khan gumna hek yengbada nungsiba phawbasu natte maduda Shiva na khiladi panba kawrabra hairai hojing nupi duna nangi special oiba karino hairakpada Shiva na table lama thangjillaga magi khutomani duna table aduda tan thaba haurai mana tan thaba aduda nupi sing adusu masa sing do ni Paro na amo Pare nangi oiba special ullabadina ai khoi gi oiba special amu utke asi haraktuna isai ama sai isai adu sakpa loibaga Shiva du Paro na inthorakpada ngasai mamangda mana khoirangkiba nupi adugi makhongda mapachana tusilame nupi aduna khallibana mangonda khurumnibani haiduna bevar yam phai khankhre adudagi nupi aduna Shiva da anakpada molama leibani angangi nepis leiruso hairakpada nepis haibo kaino hangbada angang macha pisakki underwear ni hairai asi hairamnaga nupi do chatkre tuji makhoi ani du mol adu da lakpagi lambi da nupa amana phone wali saraga lakpada phone adu Shiva na amu hurale makhoi ani mol adu da angangi nepis tu thiri tuji na hairai angang panbada daw yade haiba nangna nupi amagi hantakta angangi nepis ka leirabani ne tuji na hairibadu Shiva kaisu tasilude madudagi tuji na mana ngangbadu tabi de hairaga khara nganglamnaga thorakpada pot leiba lakpa nupa amagi bag tu laklaga chenbadagi nupa adu na bag huraingre haina koilau laurai nupa adu ngasai film horokpada hariya hatkibaduni magi mamingna Jagdish tuji na ai tanarakanu aikhoigi boss ti asida leheure haiduna khodombi thilakpada Jagdish na mamai leithorakpada Shiva ubadagi ngangna yenglaga yamba haina kaurai Shiva panthaba tawdana mapanda thorai tuji na bag ado Shiva da pisilai makhoi eni angamba thakta chili Jagdish su makhong sengna tanaba lepte asum tanarakpada Jagdish tu stair da tusinduna tharo onthaраktuna nung amada yaisinkhre adu machinda yamba kaubadi leplamde bag adugi damak tanarakpaki mahut mana yamba kaubaduda Shiva su pungangakre Jagdish na Shiva leibadu ubada sorok lanthorakpa horakpada gari na thomlame Jagdish tu Shiva na hospital da pukhat pirai doctor na kaisu tawraroi haibadagi Shiva na mapandagi magi bag adu reception da thanamlage haiduna ingit tawrai Jagdish na sum munna yengbaduda Shiva na munna yenglaga leiranu hospital gi bill su aina piramlabani hairami asumna Shiva du hospital dagi thorai mathangi sinda Shiva du Paro bu unablai maduda Paro na nang hojik kari tawri haibada Shiva na aidi huranba mini hairaga mana tawkhiba phattaba thabasing adu loina hairaba tungda makhamuk tarai
aina nafamda asyengba hairibase ibanigi mari sida oidaba haijinba pamdabagini aduga amuksu amakpa amata yaudana nungsibase hauba pambagini aina wafamsing asi nangonda loina hairibase Paro namu asyengba haibadi aisu pami tawbadabu nang matung huralaroi haina wasau sibasu hayengdagi huralaroi haina wasaklame mathangi sinda ulaglibasi Devgardani Babjigi masen nupadu Babjigi manau nupa oiriba Titlagi manaktuda laglaga report amana Vikram Rathore hingli khunja singi awaba koklagani haina khabar da yauragli haina tamlame mathangi sinamada Titlana reporter adugi mayumadu thigatuna magi nupi angang do yum manungda thamlaga mai thadoklame reporter adu mapanda koichen chelaga upai leita kappe tawriba mawongdu Babji di yenglaga pena nokli Titlana Babubu kausillaga magi mioising aduga punna Mumbai da chatlu aduga Vikram Rathore ge asiba masap pudana halakpa yaroi haina order tawrame mathangi sinda railway station da mulai ngarang sibana phone huran bikiba nupa adu magi phone adu amuk phangmadu da yamna haraujarame sibana Paro da huran ma toklani wasaklambadu damak phone adu nupa adugi pochai marak adura lona thamlambane nakal amada sibaga tuji ga wari sare tuji na haira I nupi amagidamak nangna huranbagi sinfamse thadokladoi sibana haira I aina huranba tokadoribase ngasidagi natte hayengdagini aduna matung tarakpa punsida nunga yaifana lainaba pot achauba mamal yamba ama ngasi hurandaba yade tanja aduda sana lupa yamna sibi nupi amakhak achauba upu ama mioi marida thanghallaga lapado urai adu ubada tuji siba makhoi anidi mamit thakre pot purakliba nupa amana haira Madam nangi upuse yam lummi maduda nupi aduna sana ngaktani haira aduga pot thangakpa miduda paisa su pirame tujira masigi nupi si Madam nate Lakshmi ni haina machinda sole ani do wakal amada tawringai nupi adugi masakto Lakshmi oina urame nupi duna kainomta haige haibaduda ani do wakal amuk lai aduga sibana kari wano haibiyu harai nupi aduna mafam sida huranba yamna lei nakhoi ani di yamna chamna ui aduna mateng amukta pangbiyu haraklame maduda sibana minute amata ngaibiyu hairaga tuji makhoi ani du nakalamada thoklaga makhoi ani bu chamba mali hairakpa aduda pangokta noklame ani du nupi dugi manakta mukchanglai tuji na hairai chummi ai khoi dongna chamba midi kaisu mafam sida thengnararoi nupi duna mahak bathroom da changluge upudo sanabiyu haraklame maduda sibana yani ai khoi isagi pot mangni khanna senajage nupi aduna chatkringai da makhoi ani du harau mandana ahanbada upu adu yaudbi mafam amada lai adudagi amu upu adu yauramdabadagi hallaga upu adu huranduna mupure upu adu hangdringai da manungda yauramgadaba potugi share adu hana hainasi haina tujina hairakpadagi makhoi ani share gi matangda marai tawringai da police lai masida laliba police asigi mamingna Inspector Vishal Inspector Vishal na upu du kanagino kaitagi huralapano hanglakpada makhoi gi ni khumlakpaduda Vishal na makhata namu noigi sakta aduga yenglurabadi upuse noigi manchitreda kari yauri manungda hairai sibana TV yawi hai aduga tujina phirul yawi hai Vishal na upudo hangdorau hairai wahai tu tabada makhoi ani yam pakhatlame sibana upudo hangdoke tawbaga tujina hairai mina hairaga hekta panghang hangdokpa yabanate amukta ngaiko ai maga wari sage asengba police la sengdabasu khangde tujina Vishal do hapet puthoklaga waren jawbra hanglai adudagi Vishal na magi nongmai duna tujigi makhong mana aduda ani humna kaplaga hojikti waren darka taribra rai tuji du kibana thak niklaga upu do hango hairai upu do ek hangdokpaga angang nupi macha ama yaurame makhoi humdu angang aduda munna yengduna lai siba su mifam hongkhidre mahakda sa achawa ma tare khanduna machi lengkhidre Vishal na hairai o nakhoi angang phaba mioi ni ne angang se noina pharaga koipu puraga chatpani ne sibadu natte haina tinglak manak tawduna mangak hairai tanjadro nupi machadu haugalai aduga siba ubaduda papa hairaga kanna konsilai sibadi angangduna tawrokliba mongduda pura ngakre Vishal na mu hairai oh nangi hek pokjabi na sabu yonthokna ba koipu ba sibana latla tawraga hairai natte sir nungsa saman basida urum langjana ba haidana ain upu sida hablaga pujarapane sibada mu makhata na Vishal na makhoi gi lefam hanglame aduga hairai ai nungti numit khodengi nangi yumda chik lakani kaigumba angang si leiramdaba thoklabadi afaba oiroi angang si nangi nachani hairabani na irian jana leminno asi haramlaga Vishal du chatkre siba amadi tuji su makhoi gi lefam aduda lai angang adudi makhoina lai he larpa adomda changkhre tuji na hairai
Madui nupido aikoina apang basige tawraga mana oina aikoida khadrak taptai tawsilamnene Shiva mu madui nupido kana oibajano tujina nangi nacha nupi sida hangudana hairakpaduda lai khurumdana lairiba nupi masadu koksilaga nangi papa kanano hairakpada angang aduna aigi papa di nangni ado papa yumse yam phajai hairai Shiva mu nang yumse yam pam natro chalo bathroom ga do changsilaga yenguso tujina mu makha tarai napa na sa se yam nungsinai ne Shiva mu asibo kaidagi aigi jano tujina kana aron ba mari thamki ya muta nisingo Shiva du aina kaidauga yengu hairaga phamlambadagi haugatkre Mathangi sinamada Shiva na angang adu mafam amada puraktuna hairai ai yamna sauganbani aduna aina aroiba oina wahang amatang hange nangi papa si kanano angang aduna mu aigi papa din nangni hairai haujik Shiva na nupi macha adu ke kulo bisana se hairaga pochai chingnaba tata truck adugi mathakta thangalaga lolu haina lolankre somda su tuji su dasa taba tare khanduna magi mapon masai singdu beg amada hapaga makoina nghan khai leiriba mafam adudagi chatke haiduna thorakpaga Vishal adu thongjinda leptuna leiramle tuji du upai leita noksinaraga sir aisu hojikta nangi wakhan khalambani haijinrai Vishal su manungda sum changlai aduga Shiva kai chakre hanglai tuji su kari haiga doino tokpham khangdraduna sir hairaga makutta pangthinda thille ani homlak admai tawraba tungda wakhal ama laktuna Shiva du macha nupi gi birthday gi cake leiba chachibani hairi maduda Vishalna phare adudi ai cake charaga hankrage hairi tujina adudi yaroi sar haibada Vishalna mamai phat leithorakpa tuda amuk kaigi charoi phambiyu sar hairai tuji du Shiva da call torami aduga hairami ngasi si nacha nupi gi birthday natra inspector sar du laktuna leire angang gi birthday gi cake chani haiduna ngairi nang yam thunna lau wahaidu tabada inspector Vishalna makhoi gi leifamda laklaga angang adu check tawba lai haibadu Shiva na khangkhre tanja adu Shiva na nupi macha du hablamba gari adu thauba horai Shiva na kanna tana du na gari adu da chongkhatlame mathangi senda Shiva na cake balloon mayam ama puraga macha nupi bu pamlaga makhoi gi leifam adu dhalai adu ubada inspector du haraurame nungti numit khudingi lakani phaireng tureng tawramlabadi nungairo haraga nongmaido thangtolaga utle aduga chatkre tuji du panthaba tawdana thokre mana thokpada Paro su thengnei Shiva kai lehawi hangnai maduda manung lehawani haraga tuji du chatkre mapandagi Paro na Shiva korokpaduda Shiva na nupi macha du kekulo pisana si haraga lolhankre angang adu lolhalaga thorakpada Paro du su yoksilai Shiva na kadar tawduna namdana Paro bu mafam adudagi putorai aduga sigi matung isai ama sai isai adu hek loibaga Shiva na angang adu hawkhiba upu aduda koiphak phaklingai tuji na changlaktuna kaino tawrido hairai maduda Shiva na hairai angang si kadai dagi lakpano kamai tawbano khanggena thibani kaigumba Paro naga angang sigi maramda khangkhraba adum ibani gi love story se pungchai chaibada tarani hojik sum jenglakpada photo ama thengnare photo atuda angang nupi adubu pamniba nupa ado Shiva ga masak chap manai Shiva photo adu ubada angakpa ama faurami photo adu munna yengngai tuji na nakal dagi hairai koi khukakchi yam phajaine nangna sumai khaktadana nakoi do kakli do kaigino tujina hairakli badu photo adu da yawriba nupa ado Shiva ni khanbagini Shiva na hairai hai apang si ai natine angang sigi mapane aiga sak chap mana bagini ne mana aingona papa kauri base tujina mu adubu ai khoina kamdau na mabu thirugani maduda Shiva na hairai ngamna ba thigadamni ma irap laptana soidana leiramgani matangi sinda Shiva ga masak mana ba Vikram Rathore du mi khara mana puri mana nupa amang ngakthi chapsinduna thami nupa du na hairai nangna mi kaya no hatpa ngamgodori base ai khoi yangkhai ni nang bu hatpan lakle base nang amadi nangi nacha nupi bu ai khoina kaidong nungdal hatana tokloi Rathore na sauna hairai aigi isa nupi hatpati thambu thangko madugi wakal hek khalakpa mioi khudima aina lemna tharoi asi hairaga mana ngakthi chapliba nupa du hatokre tawriba mongdu ubada Rathore hatki haiduna lakpa nupa amadu su kanna chenkre Rathore na nupa do sum tanarakpada gari amada haipet thengbadagi lambigi nakanda phatta haudi mayam leiba aduda tasillame hek hawalaga chatke tawbaga mako adu ngauraktuna tusillame asomda su Rathore na tanarakpa nupa aduna babuda Rathore asida lehore haina tamlame panthaba tawdana babuga magi khongbu aduga Rathore na turaga leiriba aduga inak nakna leirame babuna kaida laikre haina sauna koilaw lawrame tanjadra somda Rathore du leire haina lawrakpadagi makoi pulap amuk chenkre adubu somda leire haina lawraklibadudi Rathore ga sakmanaba Shiva duni tujina nupi macha duga mapaga kaminaba photo du ullaga sigi nupa se khangbra haina nupa ama dhanglame maduda nupa aduna Shiva da munna yenglaga tuji da khupang na thaduna
Nanga laiminariba nupase aingondha amu hangnibase karigino ngaubra hairei. Shivana garido hek thauba haubaga babu hoi kangbusu yausilai adubu tanabadi phanghaudre. Babudu yamna saurame. Somdasu Rathore du wana hawalaktuna uplaga laktuna manakta tariba toti gi ising aduna makokta tahalame. Mathangi sinda Vikram Rathore du doctor da laklame. Doctor na hairei. Aina hairibase nang amukta gyan tanaba hono. Vikram, nangi brain da sokibasi aduki matik sathire. Kitang nungaitaba wakhan macha ama khanbada phau nangi punsi mangbe. Nangna ising ado thengnaramdraba nangi brain gi singni singdo pokhairambasu yai. Aduga nang brain hemorrhage oirakpasu yai. Aina haribo mayamse nang soidana wakal taramgani. Asi haraga doctor adu thokre. Rathore du macha nupi gi photo adubu nuksini yengri. Somda nungdangi matam amu ulai. Shivana nupi macha du da chak charo hairaga magi saruktu insilli. Adubu angang aduna chaw haiba yadabadagi Shivana chak lamdrabra haina saurang marang hangi. Maduda angang duna lami hairakpadagi Shivana amu adu oirabadi chaw haina hairame. Maduda angang nupi macha aduna hairai. Papa nang hana nutigi inba dumaina chak ase inbiyo. Shivadu makhoi thitna amu hairai. Aigi khutse soe aduna nang chak inba yararoi natomda chajaro. Asi haraga Shivadu chawna hawatlaga magi phamungda kakhatkre. Angang du chak tu puraga Shivagi manak changduna hairai. Papa nangi khutto soklabadi ai chak si inbirake. Wahai du tapada Shivadu angang aduna nungsina yenglaga ngahak tumile. Aduga saurangna amu makha tarai. Ai chaningde nang chatho ujo chalu. Angang du sungcha chattabadura Shivana chalo haina sauna hairaklame. Angang du Shivada yenglaga chatkre. Aduga chak chadabi table aduda hiptharaga leigre. Adu ubada Shivadu sauna hawatlaga chado oiraga chaw charoi hairagana loi hundu o hairaga chawna lauramnaga thokre. Angang du thawai nungaitana yengduna lehore. Pung khara haukhre Shivadu yu thaklaga halai. Nupi macha adu table aduna nungaina tumnaga leiri. Adu ubada Shivana machinda soli. Nangdi nungaina pothari aduga aibuna pothahandaba. Angang aduna mu sak charamdabadu ubada makha chatharai. Nangna chaba chadaba aigi iral nate. Pumnamakse nangi napaduna thoanbane. Mana nangbu hundu ombadagi thopa ngaktani. Aduga wabana aina wai. Nanado munna taw nang aiga mari amatta leinade. Asi hairaga leng baduda nupi macha aduna hek taba tep aduda thengnubadagi mapa chanana on tawraktuna nupi amagi khonjelda isai ama saglai. Tep aduda onsilaga Shivana nangsu ngahak tumin layu aikhoi wari sari harame. Adudagi amuk chawna tep adu laktana langlaga silent haina amuk laurame. Angang adudi adumak ningaidana tumduna leiri. Shivadu phamungda padak tagre. Mana ayuk mikap thorakpada nupi macha adu akai pate badu pairaga kaplaga leibadu urai. Maduragi Shivana ngantana amuk kappa hura maleni hairaga angang adagi manak changduna kaigi kapino hairame. Angang aduna kaplaga hairai. Papa loina kaire ima se tumin leikre. Wahai du tabada Shivadu nungairamde. Mana akai batep adu phajana semjinbadagi angang du harauna Shivada thengyu papa haina konsilai. Shivasu hujik minungsi ema phaurai. Angang aduga nungsina loina bagi miku khara ulai. Mathangi numit amada Shivana angang du sak induna leiringai Parona thongjinda leptuna leibaduda angang aduna papa hairaga khodombi thile. Shiva Parona leplaga leiramaduda wa machet amatta ngangde. Parona manak changsilaga hairai. Nang si huran bani haira pau aina nungsi khibani. Nangna angang pamde haibadu pau ai adum yakhibani. Aduga ngasina nangi nacha leiramnaba. Shivana chumbadu haigi haibada Parona marak thatlaga nangdi aibu nungsiba nate aingonda chit tawbani hairaga saungna thokre. Shiva su Paro bu inari. Mapanda Paro gi mama mapasu leirame. Shivana Paroda nangna khalibadu onare asyang bahai ge hairami. Adubu Paruna karino asyang bahai pese angang sina nangbu papa hanjin kaure. Aina patnada chalani haiduna ima babaga nanga khangna hannaba purakpani. Aduga nangna pumnamaksi aremba tahankre. Asi hairaga Paro tu gari da kakhaikre. Shivana changshin ge tawbada Paro gi mapana khamlaga nang haiba wadu makha tana taningdre hairai. Tanjadu angang duna Shivagi makhutta pairai. Shivana angang adubu pamkhatlaga Paro hoina thaukiba gari du yengduna lehawi. Mathangi sinda Shiva angang adubu pamnaga chatlingai tungda mi amana tanarakodu urame. Mangonda nungthang achauba amana thage tawbadu manakta khalniba car adugi side mirror aduda ubadagi paktharame. Nungdang adu Shivada palhaudraduna garigi mingshel adu pungchai chairame. Tanja aduda nungthang pairiba nupa adu Inspector Vishal na nongmaina kaplaga Shiva bu chen khina bahai. Shiva tawribadu ubada taranga madalai. Vishal na amung nang chingkibu puraga chen khro. Natrabadi moina mabu haikragani harai. Ngasai makai Shivaga leminariba angang adugi maming chingki kawi haibasi sin asidagi khangba ngamle. Shiva du kanna chen kre. Vishal na makhoi sing aduga mayong na hore. Asum chelakpada lumduna leiramba nupa amana
Shiva ki mamai da utupna tharai madudagi Shiva na amuk nupa do kaukhtharame hoji geng adugi kamuna Shiva bu question kre Shiva singki bu mafam amada thamlaga makhoi ga phunarame Shiva du nupa amana phajinduna thamkre aduga nupa amana thangna hek yan ge tawbaga maningdagi kanagumba amana machin tumba yochai amana thilai aduga Shiva bu chenro haina lawrai aduga lawrakliba nupi asi atai kanasu oiramdre ngasai tuji makhoi anida upu senabiu hairaga mangkhiba nupi du oiramle hojik Shiva du singki bu puraga kanna chelaktuna thong ama hangnaba laknaringai babu su yokshilaktuna nongmai kap ke hek tawrakpada ngasai Shiva hoina be huran kiba Jagdish tu yokshilaktuna nongmai adu munaraga yamba chelo haina lawrai tawriba mawong matau singduda Shiva di tasengna chamamnaba haibadu oire mana so munna yengduna laibadu Jagdish na hanjin yamba chelo hairakpadagi Shiva du kanna chenkre Shiva du handakti yamlaba thang paiba miyam amana koisilaga leigre babu na maningdagi kaukhtharakpadagi Shiva du ublaga tare babu na karemna duna hairai yengo masigi miki thise masa si siragani khanbada niklibase mamangdadi yam makhau pongna Shiva si kaishu kidi haikhibani machinda pangang nganglabasu asiba haibaduna yawlabadi kaishu upai leite law hawgala unang tanja duda wanglaba mathaktagi Shiva ga sakmanaba Rathore adu chungtharaktuna Shiva da thangna yange tawriba nupa adu mana yanthakre masak manaba ani pulap leibadura mayam da pungak ngakre Rathore na Shiva bu chingkhatuna chingki makhoi ani bu mafam amada pusinduna thonglon sinkre aduga khudang takatuna hairai aibu Shiva ki haina khaliba makhoi singado kaidangnungda aina lemna khak thakide ai Rathore Vikram Rathore asi harga makoi du nale babu hoina khaluribana Shiva du Vikram Rathore ni khalubane Rathore na makhamung tarai aina kaidangnungda Shiva bu kide asiba haibaduna aibu kibane aina hujingna khoi khudingma asi leibakta soidana thargani nupa amana Rathore da thangna yangi haiduna chensilakpaga Rathore na nupa adubu hatoklame aduga amung makha tarai aina isa nupi panduna wasaklibasini kaiguma nakhoi singi marakta thawai hingba yahuraba natraga aina nakhoi hatpa loidringaida aibu Shiva thoklabadi aigi koise hana kaklaga aibu leibak manungda phamjillu law hojik aigi nakta nakhoi changsilau hojik yamnaba miyam adu Rathore na phudaba horai Rathore du sumphunarambadagi makokta yasinduna magi anabadu horai masadu tarang chalakpadagi ma phunaba ngamnaktre tanjadura Inspector Vishal amadi ngasai upu sinaramba nupi Razia Khan amadi Jagdish tu chensinge tawbada babugi kamuna phurame hojik Rathore du yamthina phurame adudagi babuna Rathore du thangna thilame aduga kinna thilakpada longna gari amada tusilaga laikre tanjadura nong churaktuna makokta chotpadagi Rathore du mako ingtharaktuna wakhal laktuna babu hoi kangbudu amamam to oina phudaba horai hojik Rathore na babu yauna makhoi sing adubu loina hatoklame Rathore na kanna lauduna hairai officer makhoi kana hinghauri maduda Vishal na kana so hinghaudre hairai aduga Rathore na makha amuk tarai aidi aina haikhibaduma adumak pangthokani asi haraga Rathore du longna haithakre mathangi sinda Rathore amadi chingki du hospital da pukhalai chingki di doctor na kashu tawtre hairamlaga doctor adu amuk thokre doctor adu amuk changlakpada Vishal na Rathore du kamdaure haibada yamna thina soe adubu kanna di honari hairamlaga doctor adu amuk chatkhirame Vishal na Shiva da onsinduna hairai nangna wang mayam ama hangninglamgani haiba ai bab tai kamdauna nangi nafamda problem amagi mathangda ama amuk mathang kaigi thokliba nang soidana khangningbana langtaknaramgani aduga ICU da Shiva changba khangdana lairiba meyo ase kanano haibasu nang soidana khangninglamgani sigi matung Vishal na khonjel hauna mu hairai chahi chama miyamna aikhoibu ningsingduna laihangi hairabadi chahi chama hingdrabasu sumnatagi afaba thabak tawraga aikhoibu chahi chama adum ningsingduna laihanba yai wai ase aina haibanate man haibani sida ma hairibasi Rathore buni Vishal na mu makha tarai mahak ase police chama ga mapangkan manabani asi haraga sinasi flashback ta matik ama mu ullabatungda Vishal na makha mu tarai Assistant Superintendent of Police Vikram Rathore thaudoksi tha taruki mamangda thokibani Devgar kauba Patna gi apikpa khungang amale mafamdu lawyam chaba babji kauba miyoi amana panbane khungangi miyoi pumbadu mana minai dongna loina sijanabane police ki uniform sisu sumnatagi seta yadabagi shetpa achamba uniform amaga chap mane kashu tawba ngamjadraba police mayam dugi marakta ayaksu amani hojik sinasi flashback ta hangatuna ulai
Vishal macha anibu puduna babji gi manakta magi nupi adu mangkhiba numi nini sure haina wakatpa laklami. Wahai du tabada babji na karemna na nangi nupi dubu phajana senabidrabane. Tanja aduda mathak thangbada lairiba ka adudagi Vishal gi nupi tu chentorai. Vishal khangna yankhatlude. Babji gi macha nupa aduna magi nupi tu hanjin ikai khumnaba manghan bikre haiba khangi. Magi nupi adu mafamduda soidana leiramgani khangna laklibani. Adubu karisu tauba ngamdrabanina babji da magi nupi mangkre haina wakatcharibani. Babji na karemna na amu nangi nupi dubu chahi kya surage. Maduda Vishal na kuntha sure haibada babji na amukasu karemna na hairai. Kari kuntra haiba. Nangna khangadaba amana nupi haibase chahi tangkak anida kumna senagadabani. Ahanbada nupi aduna chahi 30 surakpada. Aduga amana chahi kuntha surakpa haibati mapung marai phajana pharakpa matam asidani. Haiching phaba hai haibasidi machin manauna fawa mayamadagi huranaribani ne. Tanja adura Vishal gi macha nupi na ima sida leire haina mathakta khudombi thilli. Adubu Vishal na mamit ira chena macha gi makhut adu phajillaga macha anidu mathakta yankharhande. Vishal du kaplaga babji aigi nupi du karigumba thengnarabadi thabirau hairaklamme. Madura babji na macha nupi ga Vishal gi nupi ga leiriba domda yankhatlaga nangi nupi du kadaida leiramba yai haina singnei haiduna karemnarai. Vishal mamit ira chena chakna khangdi haina khumlai. Amakasu achakwa maida gi haibagum babji na nangna chingnaba kanadi lei hangi adudasu Vishal na kaplaga kanamta da chingnaba leite khumlai. Babji na macha nupa du mu yankhapada khusa ani na ingit pirakpadura babji na Vishal da onsinduna mu hairai. Phare nangi nupi do numi nini gi manungda fangnaba thige. Vishal na makha taba horakpada babji na marak thatlaga hairai. Yare numi nini gi manungda thiraani hairabadi chalo yam thuna. Vishal du upai leita babji gi makhongda khurumlaga chatkre. Babji ma dimagi manai masal singdu usittana khana noklammi. Mathangi sinda railway station ama amu ulai. Gunda saba nupa mari khakna somu kobo nupa macha amadagi hai chathoklaga paisa piramde. Nupa macha duna paisa piyu haibada laktana inthorai. Jagdissu magi chuhing sumbadu ngaihak thamlaga somu gi nakta changlakpada gunda mari duna Jagdish tagi sel du lobirame. Jagdish na somuda kashu khalunu nomadi moibu soidana warakami lakhi haiduna themjinbirame. Ngaihaki manungda Rathore du magi macha nupi puraga kuli yamana magi pochai du pahenduna lai. Ngasagi gunda mari dugi mapa hek yaropada taxi driver amana kai chapidoinu haibada palki sok chatoini hairai. Maduda gunda amana adu phau chatpadi lupa chaunga oigani harakpada Rathore na inak nakpa mafamduda kari gi chaunga laugadoribanu hairai. Maduda gunda amana mu babji gi setini marai pangtau tawganu. Rathore na gunda sing aduda adudi ai chatpa ngamlaroi hairaga mafamdu thadoke tawbada maru kokpa geng aduna nang chatpa chattaba paisa de pidaba yaroi paisa loktho hairai. Maduda taxi driver aduna sir pidaba yararoi asum hairakpadagi Rathore na paisa lokthorakpada paisa du pulap munkhre. Angang aduda mu geng amana onsinduna hairai. Angang sigi mamadi krai chakre. Adudagi geng amana mu hairai. Angang sigi masak siga hairode mama do yam phajaramgani ne hek yengbada pamba haibado oiramgani ne. Rathore du sawbana mai haure. Geng nupa amana mu sir mabu mathang train da lakadoribro. Rathore du kasu hairamdana masanpi bu pamlaga lai aduga taxi manungda masanupi du magi nupi na sakpa isai du headphone thinduna tahallamlaga ngasagi gunda mari aduna lairiba nakandura mu hallaga lai. Madu ubada ngasai nupi hangba nupa geng aduna karemna na nangi nupi ki photo utpa laklira hairakpaduda Rathore na khopang na thabada gyan ngauduna takre. Rathore na Jagdish na yolamba chusing tu tawraga makhoi maribu tap taba makhai phuri lauthoklaga mananganda kantharame. Aduga makhoi na lauksin khiba sel sing adu Rathore na loina laukhatlame. Jagdish na Rathore gi manak changduna hairai. Nangbu kanano nahakna makhoi da achawa para ama tambire. Matuda Rathore na nakhoi gi khulsi gi anoba ASP ni. Aigi ming Vikram Rathore. Asi harakpaduda mayamdu kithikirum tawrame. Rathore na Jagdish ta hairai. Karisu kigano paisa se moina laurokpa mising aduda yanthokko. Asi haramlaga Rathore gundar mari duda khudombi ullaga matung amu hanna tawba yaroi haibadagi gunda sing adu kana sienkhre. Mathang sinda Rathore na laigadoriba quarter aduda Inspector Razia Khan amadi Inspector Vishal du laklame. Singki na papa kaubaduda Vishal na sarge loina bidi laktabra haibada Rathore na magi nupi gi photo du phaklang da thetpaduda
मागी नुपीदु लैखिद्रे हाइबा विशालना खंगबदगी सोरी सार हाइरए तंजादुदा विशालगी मचा अनिदु यौरई मचा नुपीना पापा आइगे समसु हात्रि ओजाना सैरनी हारकपदा राठौरना नंगी नुपीसु लैखिद्रब्रा हाइरए विशालगी मचा नुपीना इमा लैरी हाइरकपदा असेंग हाइदोरकपा तारे हाइदुना मचा अनिबु पुरगा थोकपा हौबदा राठौरना ngaiko haina khamlaga wari pumba hanglame विशालना वारी पुंबा लिरकपदा राठौर दु मै होकै साउरमे हुजिक राठौर दु पुलिस यूनिफॉर्म दुगा लोइनाना बाबजी की युमदा लाक्तुना मागे खोंबु मयाम अदुबु अममम तो ओइना फुदबा हौरई असुम फुरगा कारकपदा बाबजी की मचा नुपा मुन्ना अमदि इंस्पेक्टर विशाल की नुपीना लैरिबा कादु यौसिलई मुन्नाना राठौर उबदा हाइरई नंग कनानो आइना नुमिनिनी हाइखिबदाई चलो राठौर दु मै हौना साउदुना मनाक्तुदा लैरंबा टेबल अदु मखोंना कौखाइरगा थुदेक्तुना टेबल की मखोंग अमा पाइरगा मुन्ना की कांग मपा अदुदा कन्न कंथलमे राठौरना मुन्नाबु फुदुना पुथोरकपदु बाबजीसु उरे मागी मचानुपादु पुथोकिबा यारोय हाइना खामए राठौर दु बाबजी की मनाक्ता चंगए बाबजीना साउना आई कनानो खंगब्रा नंग यूनिफॉर्म दुगा लोइना नवुन खो उरा हाइरई राठौरना साउना मु लाउरगा हाइरई नरिल लैरदि अमुक्ता खो उने नंगदी आइगी सामसि फावबा थेंगबा ngамoi नंगदी नचिंदा खतंग ngangbane अदुबो आइदी आइना हाइदोखिबदुमक तौबने सिमदि खंजिल्लो आई राठौर असी हारगा मुन्नाबु सोरो चिंगलगा पुथोरपदा गेट अदु लोनसिलमे राठौरना मुन्नाबु मागी गाड़ी ममांगदुदा थौरीना पुल्लगा गाड़ी अदु थौबा हौरकपदा बाबजीना गेट अदु हांगो हाइना कन्ना लाउरई मचानुपादु मांगदा पुनबनिना गेट अदुदा यैसिनगद्रा हाइना बाबजी दु थवा यामना वाजरमबने अदुबो उचिना गेट अदु हांगबा नंगहौरे सोमदसु होम मिनिस्टरना मुन्ना फाखिबगी डीजीपी दा कॉल तौरक्तुना चैरमे मदुदा डीजीपी ना लॉ एंड ऑर्डर का मरी लेना फाबनी हाइबदा मिनिस्टरना बाबजी की लमदबो करीगी लॉ एंड ऑर्डर नो बाबजी ने यारदी लोइना यारे नोय शिबा पामदी शियु आई शिबा तल्ली हाइरई असी हारगा मिनिस्टर तो कॉल कक्रे डीजीपी ना साउना हाइरई कनानो राठौर हाइबसे माना हीरो सारुबदुना मिनिस्टरना असुक थीना चैरकपा कदाय मागी फाइल दो पुथोरउ डीजीपी दु राठौर की फाइल दो येंगनुबदा अपेनबा पोक्तुना मचिंदा तपना राठौर बु थागले अतुदा विशालना महाक असि सिबा कीदबा पुलिस ऑफिसर नि सि हारकपदगी डीजीपी ना महाक कायदा उनबा फंगनी हरई मथंगी सिंदा पुलिस की पेरेड अमदा डीजीपी गा राठौर गा उनदुना वरी सारमे डीजीपी ना हरई मिस्टर राठौर आई नंगी फाइल दो येंगे नंगी परफॉर्मेंस अदुकी मतिक पेले सही मरी दा प्रमोशन मरी अदुगा ट्रांसफर तरा ट्रांसफर की दम नंगना वानोंगी बसु लैते यामना रेकॉर्ड फजै अदुबु मेडल रेकॉर्ड सिंगसिदी कशु काहेना मरु एबा नतेदा हेना मरु ओइरिबदी पुलिस यूनिफॉर्म असिबो मयामना रेस्पेक्ट तोहनबा लोबु कीना चलनबा सि खक्तनी इसागी पर्सनल रेकॉर्ड हाइबसिदी मियामना खंगलोय नंग वाखंद मुन्ना खलो नंगना नुंगाइना तुमलिंगाई अहिंग नोंयाइदा नंगी थोंगदा कनागुंबा अमना थिलकपदगी नंगना हौगतुना थोंग हांगबा मतमददी कनामता लेरमद्रे नंगना नसा ngaktokjanabani haiduna hanjillaklaga revolver adu yenglakpada revolver su leiramdre khallo tanjadra gunda singtuna mapanda khana nopagi khonjen tare haina khallo matamduna nangi thamoida chonggadaba mihuldo amukta khallaga yengo aduga amuk nungthil amada nangi nasanu pidu school dagi halaktre haiduna nangna school da chalwa matamdadi school dagi kuire hankhiba amu haira o adudagi kidnapper sing adugi call lakwa matamda nangna अकीबा हाइबसे करीनो सोइदना खंगलकनी नसाद अकीबा फाउदबसु तौगनो अकीबा लैतबा मियोय खुदिंगमक मागी पुंसीदा खोदोंथीबा कयामा लाकनी हाइबसी खंजिल्लो राठौरनामु सर आइसे कमदौना अकीबा फाउरमलोय हाइरिबनो आइना नुमित खुदिंग मिकुप खुदिंग अकीबा अमागा लोइनरगा अदुम चलिबने सही मांगागी ममांगदा आइना सिनफम असिदा चंगलकपदा पुंसी लोइद्रि फाउबदे मथौ मसक खंगबा ऑफिसर अमा ओइना लैगनी हाइना वासकी कनागुंबना अहिंगदा आइगी युंगी थोंग थिलक्तबा किडनैपर की फोन लाक्तबा असिबा हाइबसे नोंमदी आइगी इमांगदा सोइदना लेबलगनी आइना कीरिबदी आइना सीद्रिंगाइदा आइना सखिबा वासकसिंग अदुबु ngakpa ngamnoidra haina kijabani aranba thabak tauba miyoi singtana akiba haibase phawani sar aigi duty matam loire ichanupi school halakpa oire sar ai amuk chachakrage asi harga Rathore du chatpa hawe aduga maning onsilaklaga amu hairai sir aina yamna pamjaba ama khakti lei asiba haibadun aigi mangda leblaba mikup aduda aina akiba yawdana no fet tawraga aigi koi asida khutna nalaga thawai thabadu pamjai magi wahai aduda Vishal di aduki matik pelame mahangna police mayamda salute tawnaba laurame mathangi sinda munna du angawbani haiduna court na thadokpagi order tholame babji du gari manungdagi Rathore da mamit khana yenglame
Mathang sinda Babji ga minister ga wari sarame. Minister na hojikti harauraba natra hairakpada Babji na sauna hairai. Vikram Rathore na aikoi bo aduki mati ikaiba pikhibane. Magi mathakta laman khumningbagi mai na chagli hojikso. Magi wahidu tabada minister na ngasi nungdang party aduda magi security oina purakke maduda tauningba kusi tawro hairai. Mathangi sinda munna thadorokpagi isai nongmai dance tawduna nungaiba phongdoklame. Isai adu loibaga munna na minister gi nakta changlaga hairai. Uncle isai chu yam nungai khore. Ado ai makha tana yamna nungai gadaba program amaga tawba pame. Maduda Babji na nangna pamadu karino taw hairakpadagi munna na policing asiga tana bi sanaba. Kaigumba aina makhoibu tana ba hek phanglaga na moigi phirol singje lauthohanba. Sini aina pamni base. Wahidu tabada minister Babji amadi moigi khongbu sing adu pena pena noe. Hojek Babji na usittana munna thabak adu hawru hairaklame. Maduda munna na policing aduda munna ku yeng laga mana police amada khodom bi thinkre. Adragi Rathore du saungna magi nongmai du satle. Adu ubada minister na changsilaktuna hairai. Officer nangi asawbadu control to madi wakhalsu mimana drabane. Nangi na khata ba policing sikang hak sana babu kaidoge. Police haibasdi mayangi sebagi leibani. Nongmai se maru lauthoklaga hapsillo. Aduga tumina layo. Rathore du upai leita nongmai adu maru lauthoklaga hapsinkre. Housing munana khudom bit thiliba police adu mana koitan tanaraga pharame. Adugi police adu mana police ga khongrau ko du lauthokna ba hairame. Madu harakada Vishal na Rathore da karigumba kharadi tawbiu sar hairai. Adubu Rathore karisu khumdana tumina lay. Munana police adugi peti du mangaksamda yasinkre. Aduga mathak thangba khongrau adu lauthok halame. Munana mung mathang asidi makoi chomba officer asiga sanaba tare hairai. Waidu tabada Babji du usittana midyeng ama yenge. Munna su usittana marai du inthoklaga Rathore gi manakta changba horai. Rathore su maning handuna mathakta sungka khale. Mathak yaubaga chatpham lambi du leraktraba tanja duda ngasagi mana hapsin khiba nongmai maru sing adu thadarai. Nongmai maru sing adu da munna du nirpatagi khongpham sahaudra duna makha da taraktuna ngasagi mana mangakta yetkiba peti duna uda pallaga mangak adu lakthatlaga sirame. Madu ubada inspector Vishal du nokpe tawe. Hojik Rathore changsilaktuna asiba adu bu lautharame. Babji du chensin duna machabu kolaga gappe. Minister su chensilai. Rathore na peti adu kallaga yamna pen hairai. Inspector asiba asigi report ina ba sem sao. Aduga nangna igadawri basi angawba ama mathaktagi chongtharaklaga sire. Aduga madugi sakhi oina mantri gi su sailo. Tangai phadrabadi mapa gi su sailo. Rathore na Babji da onsinduna hairai. Police amana mathamoi sengna thabak tawrabadi ma masada nattana mana seliba uniform du fawba mathau ningthina adumak pangthokpane. Asi haramlaga Rathore du thokre. Police mayam amana ma thorak paduda khuba khurame. Mathangi sinda du sera haraga khangnaba makoigi dharmagi oiba thauram du pangthoklame. Praja sing du yamna haraurami. Nupa ama changlaktuna Rathore da hairai. Miyamna yam harauna ribase du sera khakkisu natte nangi maramgi nisar. Rathore na karino hariba dubo hairakpada. Vishal na mayamna harauribasi maruoina munna sibagini kaigumba Babji ga Titla ga su siba taraba miyam se nungtigi harauba phongdokani hairai. Rathore du mayam du ga harau asum thauram du saruk yarme. Mana sum kuyeng yengbada Titla gi miyoi khara laiba manbagi sahum phangbaduda Vishal da changsinduna magi security singa du cheksinna lainaba hayalame. Rathore du rabon gi asaba mitam amagi mamangda leptuna lay. Tanjadura mitam aduna pairiba achauba thang aduna Rathore da tungdagi thilai. Mayam langam badu chap lepaga laikre. Rathore na mitam aduda munna yengduna laikre. Mitam ado thogairaga thang achauba ama pairaga Titla du thore. Mayam du madu ubada kiduna loina senakre. Angang amadi chelakpada makhong adu nung marakta chaplaga laikre. Hojik Titla gi miyo ani changlaktuna Rathore da attack tawba hore. Rathore na mi ani du phudaraba tungda Titla da saung hairai. Pangdaba amagum tungdagi attack tawrakanu nangna nupa thoklabadi lamba silao. Wahai du haiba loibaga Titla na chongshinduna Rathore gi mathabak ta kaurai. Rathore du long matai. Hojik makhoi ani akanma mawongda lamba tawnari. Titla na nongmaina kapke tawbaga Rathore na mabu namsilaga mangaksamda machin tumba sayemana thinnaba laknari. Titla su mana paiba nongmai du kap thorakpada angamada khaniba gari adu da thariba ot adu da palmadagi gari adu chenthaраktuna ngasai makhong chaplaga lairiba anga adu ki maikaida chensilai. Adu yengngai wakhan ngaiak chuiringai tanja adu da Titla na Rathore gi makhong da chaiduna thilai. Rathore na Titla bu furamlaga chentharakliba gari adu ngaklame. Gari adu angang adu gi manak yoropaga lepe.
Rathore su wabana tap tare angang adugi makhongdu satok piraga thadokre tanja da Titla na Rathore nongmaina aim tawduna leiramle mamangda mana siramdai mikupta makoi da nalaga nokfet tawraga sigani haibado ningsinglaktuna Rathore nokfet tawraga makoi edu da nalame Titla na nongmai edu kablakpadagi Rathore adu sire hojik Titla na Rathore bu soro chingduna puraklaga Taurina kiduna mathakta yalaga thamkhre madu ubada praja mayamdu kaplame Vishal amadi Razia khansu Rathore gi asiba masadu yengnaga kaplame Titla na karemna na mayamda harai yengo hojikti nakhoi ishorni khanjaba mahakse shiraga mathakta yalaga leire sibu karamba makhalgi ishorno ma harpada noimaru amadagi hena su changde hojikti nakhoi gi ishor amakhak lei madude atai kana su natte aigi yamba babji nam harai mana aigi ichanupa shibada harauna nokhibane aduna mabu leinungda phumjingadabane aduga babji da police na singnarubadagi mahai phanglibani khangnaba magi mangphamda ma masagi photo adu su thekadabane asi haraga nung ama khullaga nungdu da matin sisillaga Rathore gi asiba masadura nungduna tharame babji du kalakpena noklame babji hoi chatkibaga asiba du thangtharaga kapna ringai da Razia na Rathore gi mamit hape khapadu ubada Rathore du hingli haina hairi maduragi Vishalna lialiba mayamduda makhut lonaraga yenglakpada nupa amana magi thawai kansi ekhoi kanamta da haidok loi hairi sikimatung Rathore du mafam amada puraktuna layengmagi mawong ullaga Vishal gi khonjena background da makha tare madugi matung mabu ekhoina khungang amada puraktuna lolaga thamduna mabu layenglapane hojik sinadu prajenda mu ulai Vishal na makha mu tare khungang adu da layengnapa matung mabu ekhoina Mumbai da puraklaga test mayam ama tawkhi adubu doctor na nongmai maruduna maram oiraga magi brain da sathina sokre haire marks e matam amadu da hekta sikhabasu yai Razia khana marak thalaga mu aikhoina singki bu sena duna leibase awaba ma oikhibane mapa yaudravadi nomata chak chaw haibasu yadabane Jagdishna nangbu moladu da hek thengnaba numit adudagi aikhoina sinnaraga lila mayam se sanabane aikhoigi problem sing asina maram oiraga nangonda khodong thiba kaya ama tahale ngasai train station da upu ama sinaram badu makhoi ga sinaraga singki bu Rathore ga sangmana ba sibagi manakta thamnaba honaba oiramle sibana adumna haibiganu thokhiba singdo thokrasunu hairi tanja du da doctor thoraktuna Rathore du kuina hinglaroi aduna prap thuna unanaba taw hairi makhoi pulap changlakpada Rathore na siba ubaga khut thilei Rathore na sibagi khut pairaga singki kai leigre hanglakpada sibana sir kaishu wabigano Chinki si hojikti aigi isa oirabani wahai du tabada Rathore du nokfet tawi mayam su nokfet loina tawi adubu Rathore di wahai du taraga nokfet tawbadu chablekre mahak taibang pala si thadokna chatkre sibana Rathore gi pangthoklaga leiriba mamit adu tapna khumjin birami mayamna kapna riba tanja adura Chinki du changlaktuna papa kauraga kaidawrage harai sibana kashu tawde uncle se tumba yadabadu da mayamna tumhanaba honabani haina khumlei Chinki du magi tiebadu lawthoklaga mamana sakpa isai du tharai aduga sibagi manak changsilaga harai imana sakpa isai se tarabadi uncle se soidena tumkhrani sibana Chinki bu kolaga mapi rasiana kaplame hojik Rathore gi aroiba mathau mangam pangthoklame magi sanskar tawringai aduda sibadu mamangda Rathore na thongna leina kidana haikiba waising adu ningsinglame mathangi sinda sibadu patna da lai 2G na hana mamang thana yawraktuna gunda mari duga thengnarame makhoi mari na 2G da paisa puthora u harai 2G su upai leite makhoi mari changduna omsilakpaduda tanja dura siba lakpaduda gunda mari du masana khangna phori lawthoklaga kullega leigre 2G da sinnaduna makhoi mari bu pholame somda babji na khungangi miyoising adudagi paisa khongalame paisa piyu yadaba miduna phurame tanja dura sibadu police uniform selaga gari maningdu hanjilaktuna khame aduga kumtharaklaga ayamu halai harai ma lakpaduda praja singdu haraurame babji na Vikram Rathore harakpaga sibana babji bu khupangna tharame aduga mana ngasage khongoliba paisa sing adu lauraga praja sing adu da magi saruk launa baharame babji na mase nupada kainu mana tawri se harakpada mase nupana adudi tawriba ma masa khaktana khangadabani haina khumlai sibana amu babji nang ai ubada kiriro aduda babji na nang kaurabo mamangda aigi inaw pana nangbu para ama tambi khibado madudagi nang chielaga hankiba natra sibana marai nongsana maning handolibase chienaba natte kanna amu mangda songsilaknabani bhabtaw aina nangi nacha nupa hatkhiba adumaina nang amadi nangi nanaw nupa Titla bu halaga khungang sen ingna singna thamgadoribani babji na amu kanata na ingonda khunna phawba
Thengba yaroi khungang asi Rowdy amakhak leigadabani hairei maduda Shivana chummi khungang asida Rowdy amakhak leigadabani madugi Rowdy adudi atai kanasu natte Rowdy Rathore babji gi masenupana pharak phuraga chummi hairei babji shu sauna yengi Shivana amu khukapi kapaga hairei hayeng pung 12 tarakwa matamda nangi godown da chatlaga maru marang sing mayamdo prajada loini yenthokani aina madu kamdongna tawgani nang khangningbra asi haraga Shivana table da makuna thillaga cinta hairei maduda babji na sauna karino cinta haibadi Shivana mu hairei cinta haibadi chai haibani aduga tata haibana thun haibani aduga cita haisina moro asaba haibani haibadi aina nangi nathunda chaina kallaga sa lahongani haibani mana adumna ngangli badu nakanda su Razia Khan ga Vishal ga su leiribani babji na sauna laurai maduda Shivana kanna mu lauraga hairei aibu sawanganu aidi haidokhiba waduma adumak tawbane asi haraga amuk satpa horaga maning hanjalaga hairei aduga amuksu aidi aina sungai haidaba wasu adum torakani Shivana tawribadu Rathore ga mananaba saribani aduga amu ma masagi oiba karan namasu hapsalibani Shivana chaina babji da haipe kalam laga Razia Khan Vishal makhoi hum chatkre Shiva hoina lakpagi lambi da Paro du thatlaga leirame madu bada Shiva du machinda aigi girlfriend leire hairaga gari dagi kungge tawrokpaga Vishal na khamlaga hairei nang hojikti Shiva oirabasu mayamgi midyengda Vikram Rathore haina khangaribane aduna control taw Shiva na gari dagi komtharakpaga Paro du chensin kulaga hairei nang han khai kadai da leiri nang na tawkhiba soiba du kaidi ai kawthokpa ngame adubu ai nang budi kawba ngamloi Shiva su Paro bu chena konsinge tawbada Vishal na gari gi horn khonglakpaduda Paro bu khangin intholaga hairei nangi saibu laknarira ai Vikram Rathore ni nang kanano Paro na Shiva nang aibu kanano hangniba kaigino hairei madura Shiva na oh ai bab tare Shiva ai ga sakmana bado ai gi isa nupi ga maga hafta amuk leiminarambani maduda nangna seran turan khallubani as pamu he nang abhaba nupa ama nantho hankibai nang na daw yade khitta da nantho ida asi haraga Shiva tu gari gi mangda leplaga hairei nang na thawai yamna nungai trabadi soroki nakanda oina leplaga nungai taba phongdo asi haraga gari gi manung phambagi mahut mamang thangba saruk tuta oina kakhalaga phamkhore aduga hairei inspector gari se thawro mana handroktraga na adum thawda lo mama sa yauna asi haraga gari do thawchilapadu da Paro du hando e mathangi sinda nungdang amani Paro du Shiva gi nakta laglaga sanari be lila se lepiro hairami adubu Shiva na police officer amada sum yetpagi nangbu phaba sungami haraklame tanja du nungsitna humlakpada phi masi ama haidopadu da Paro gi koidog du hek urubadagi Shiva du ngahak wakal joithoi aduga tarang chalaga ai Shiva ni amu hai amung nati hairaga Shiva kanano khangde aidi Vikram Rathore ni nang chat khro hairei asi haraga Shiva du manung changkhre ngahak leibaga isingda kanagum ama chongtha khibagi makhol tabaduda Shiva du Paro kauraga guha hadu da chongtha khre tanja du Paro na changchilaktuna aina nung ama thadabani nangna ai nungsidraga karigi makhol do tabada sida chongthaino hairei Shiva na mu adu khanbai matam nate ai amukta kallo ai iroiba haite Paro na mu nang ai nungsiba natra maduda Shiva na ai hingrabadi nangi wahangdugi kanaba karino hairei maduda Paro na amu nang Shiva natra haibada Shiva na hoi ai Shiva ni hairei Paro na makha ta namu lohongla matung hapta amada anirak shopping bu bigadra hairei handakti Shiva du sauna hairei ai sigraga nangi shopping do gyan dana chalhauro Paro su guha adu da songtharei sigi matung film asigi title song adu saglai isai adu loibaga Paro na tumli bi chingki bu pamnaga hairei tuji na wari pumba ingonda liraklabani kaishu khaluranu aina Shiva gi manakta leiduna chingki bu yengsilagani mafamduda Vishal Jagdish Razia amadi Shiva su puna leiribane Paro gi wahaidu tabada Vishal na thank you madam hairei mathang sinda babji du magi khongbu mayanga loinana magi cheng hawai thamliba godown adu da laktuna leirammi ngarang Shiva na mafam adu da laklaga cheng hawai singdu prajada loina yenthokani haibadu gi sangba laklibane Shiva na lakani hairakpa matam du hele babji na hairei ma sunglak laklaroi lakta oiradi mana kaisu plan do haidokloi magi wadura masenu pana summi haibaga call ama lae call adu lakpaga masenu pana Shiva gi call ni haraga babji da pisille Shiva na hairei ai Rathore ni maduda babji na kaidawre nang laktradi ai kibagi call oina tawrakliba natra ai di godown du da ngasai dagi leiri Shiva na mu ai nangi godown du tamna lakpada lambi da nangi yu factory do hek thengnare adubu yu cd prajamya da yenbadi yaroidawni na aina loishillagi haiduna bom sijanaraga loina thugai kre wahaidu tabada babji du sauna aina nangbu lemna tharoi
ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯂꯒ ꯃꯥꯒꯤ ꯈꯣꯡꯕꯨ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯏ ꯃꯈꯣꯏ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯤꯕ ꯕꯤꯁꯥꯜ ꯖꯒꯗꯤꯁꯀ ꯂꯣꯏꯅꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨ ꯒꯣꯗꯥꯎꯟ ꯑꯗꯨꯗ ꯌꯧꯔꯛꯏ ꯑꯗꯨꯒ ꯆꯦꯡ ꯍꯋꯥꯏꯁꯤꯡꯗꯨ ꯃꯥꯅ ꯑꯄꯥꯝꯕ ꯂꯧꯍꯜꯂꯝꯃꯤ ꯁꯣꯝꯗꯁꯨ ꯌꯨ ꯐꯦꯛꯇꯔꯤ ꯑꯗꯨ ꯂꯣꯏꯅ ꯃꯥꯡ ꯇꯥꯍꯜꯂꯝꯕꯗꯨꯗ ꯕꯥꯕꯖꯤꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯤꯕꯅ ꯀꯣꯜ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ ꯁꯤꯕꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯃꯩꯅ ꯆꯥꯛꯄ ꯂꯣꯏꯔꯕ ꯃꯐꯝꯗꯨꯗ ꯀꯩ ꯀꯥꯟꯅꯗꯕꯗ ꯆꯠꯂꯤꯕꯅꯣ ꯑꯁꯨꯛ ꯌꯥꯝꯕ ꯆꯦꯡ ꯍꯋꯥꯏꯁꯤꯡꯁꯦ ꯂꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯃꯔꯣꯝꯗꯕꯨꯗꯤ ꯌꯥꯝ ꯐꯔꯦ ꯑꯩꯒꯤ ꯃꯤꯁꯤꯡꯁꯤꯅ ꯅꯪꯒꯤ ꯃꯤꯁꯤꯡꯗꯣ ꯐꯨꯕ ꯄꯥꯝꯗꯦ ꯕꯥꯕꯖꯤꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯆꯦꯡ ꯍꯋꯥꯏꯁꯤꯡꯗꯨ ꯍꯦꯛ ꯁꯣꯛꯄꯗ ꯅꯈꯨꯠ ꯂꯣꯏꯅ ꯀꯛꯀꯅꯤ ꯁꯤꯕꯅ ꯑꯃꯨꯛ ꯆꯦꯡ ꯍꯋꯥꯏꯁꯤꯡꯗꯨꯗꯤ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯑꯉꯝꯕ ꯂꯣꯏ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯕꯥꯕꯖꯤꯅ ꯑꯃꯨꯛ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯂꯕꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯨ ꯑꯩ ꯂꯥꯛꯀꯦ ꯕꯥꯕꯖꯤ ꯍꯣꯏꯅ ꯌꯧꯔꯛꯄꯗ ꯆꯦꯡ ꯍꯋꯥꯏ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯣꯟꯕ ꯑꯍꯜ ꯑꯃꯈꯛꯇꯤ ꯁꯣꯂꯤ ꯕꯣꯔꯥ ꯑꯃ ꯃꯅꯪꯒꯅ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯛꯄꯗꯨ ꯕꯥꯕꯖꯤꯅ ꯌꯦꯡꯅꯤꯡꯉꯥꯏ ꯁꯤꯕꯅ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯕꯗꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯁꯤꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯍꯌꯦꯡ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯅꯍꯥꯛꯁꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯤꯅꯤ ꯍꯥꯏꯕꯗꯨ ꯎꯠꯀꯗꯕꯅꯤ ꯕꯥꯕꯖꯤꯒꯤ ꯃꯁꯦꯟ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯅꯪꯅ ꯇꯧꯗꯣꯏꯗꯣ ꯀꯩꯅꯣ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯁꯤꯕꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ ꯍꯥꯏꯔꯛꯏ ꯍꯌꯦꯡꯁꯤ ꯅꯪꯒꯤ ꯅꯕꯥꯏꯁꯦ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯇꯥꯔꯦ ꯃꯥꯕꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯐꯨꯕꯒꯤ ꯊꯧꯔꯝ ꯑꯃ ꯑꯩꯅ ꯍꯌꯦꯡ ꯑꯁꯤ ꯁꯤꯜꯂꯤꯕꯅꯤ ꯕꯥꯕꯖꯤꯅ ꯑꯃꯨꯛ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯍꯤꯡꯅ ꯀꯝꯗꯧꯅ ꯍꯟꯒꯅꯤ ꯑꯄꯪꯕ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯕꯒꯤ ꯃꯃꯥꯏꯗ ꯇꯤꯟꯅ ꯁꯤꯆꯤꯜꯂꯤ ꯁꯤꯕꯅ ꯑꯩ ꯀꯝꯗꯧꯅ ꯅꯥꯟꯊꯣꯛꯀꯅꯤ ꯎꯠꯀꯦ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯆꯦꯜꯂꯒ ꯎꯞꯂꯒ ꯂꯩꯈ꯭ꯔꯦ ꯕꯥꯕꯖꯤꯅ ꯃꯥꯒꯤ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨꯗ ꯁꯤꯕꯕꯨ ꯍꯥꯠꯂꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯡꯕꯨꯁꯤꯡ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯕꯣꯝ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯤꯁꯤꯡ ꯑꯗꯨ ꯁꯜꯂꯒ ꯂꯣꯏ ꯇꯥꯈ꯭ꯔꯦ ꯁꯤꯕ ꯌꯥꯎ ꯁꯣꯛꯄ ꯌꯥꯎ ꯇꯧꯔꯦ ꯁꯤꯕꯗꯨ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯑꯄꯪꯁꯥ ꯑꯩꯅ ꯄ꯭ꯂꯥꯟꯁꯦ ꯂꯣꯏꯅ ꯁꯤꯟꯕꯅꯤ ꯅꯣꯏꯁꯤꯗꯤ ꯑꯄꯪ ꯉꯥꯛꯇꯅꯤ ꯕꯥꯕꯖꯤꯁꯨ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯒꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯃꯌꯥꯝꯗꯨꯅ ꯃꯃꯥꯏꯗꯨ ꯄꯨꯡꯃꯨ ꯃꯨꯔꯝꯃꯦ ꯁꯤꯕꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯒ ꯍꯥꯏꯔꯛꯏ ꯉꯁꯤ ꯑꯩꯅ ꯎꯠꯂꯤꯕꯁꯤꯗꯤ ꯕ꯭ꯂꯦꯛ ꯑꯦꯟ ꯍ꯭ꯋꯥꯏꯠꯀꯤ ꯇ꯭ꯔꯦꯂꯔ ꯈꯛꯅꯤ ꯍꯌꯦꯡꯅꯤ ꯑꯩꯅ ꯑꯁꯦꯡꯕ ꯐꯤꯂꯝ ꯎꯠꯀꯗꯧꯔꯤꯕꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯤꯕ ꯆꯠꯄ ꯍꯧꯕꯒ ꯕꯥꯕꯖꯤꯗꯨ ꯁꯥꯎꯅ ꯂꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯁꯤꯕ ꯂꯩꯔꯝꯕꯗꯨꯗ ꯀꯥꯊꯣꯛꯂꯝꯕ ꯃꯌꯥꯗꯨ ꯎꯝꯁꯤꯜꯂꯤ ꯁꯤꯕꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯁꯥꯎꯔꯒ ꯂꯥꯎꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯄꯣꯠꯆꯩꯁꯤꯡꯕꯨ ꯄꯣꯈꯥꯏꯍꯟꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯪ ꯕꯥꯕꯖꯤ ꯍꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯕꯣꯝ ꯄꯣꯈꯥꯏꯍꯜꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯈꯨꯡꯒꯪꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨ ꯇꯤꯟꯂꯔꯦ ꯕꯥꯕꯖꯤꯅ ꯃꯌꯥꯏꯗ ꯐꯝꯂꯒ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯃꯣꯏꯁꯤꯡꯁꯤꯗꯤ ꯃꯤꯅꯥꯏ ꯉꯥꯛꯇꯅꯤ ꯃꯣꯏ ꯃꯁꯥꯗ ꯆꯦꯜꯂꯤꯕ ꯏꯁꯦ ꯏꯁꯤꯡꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯄꯥꯡꯈꯤꯗ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯁꯤꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯁꯤ ꯅꯈꯣꯏ ꯏ ꯀꯥꯕ ꯐꯥꯎꯗꯕ꯭ꯔꯥ ꯅꯣꯏꯅ ꯑꯃꯨꯛ ꯊꯥꯕꯗ ꯕꯥꯕꯖꯤꯒ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯟꯁꯤꯡꯁꯦ ꯍꯤꯡꯐꯝ ꯂꯩꯔꯣꯏꯗꯕꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯅꯀꯣꯛ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯂꯩꯔꯤꯗꯨꯕꯣ ꯊꯣꯔꯛꯑꯣ ꯃꯥꯕꯨ ꯍꯥꯠꯂꯨ ꯂꯥꯎ ꯕꯥꯕꯖꯤꯅ ꯑꯃꯨꯛ ꯃꯃꯤꯠ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯕ ꯃꯣꯏꯅ ꯀꯩꯕꯨ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯌꯦꯡꯉꯣ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯈꯨꯠꯅꯇꯪ ꯊꯤꯟꯕꯗ ꯁꯤꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯐꯩꯒꯟꯁꯤꯗ ꯑꯗꯨꯝ ꯐꯝꯊꯔꯛꯂꯗꯕꯅꯤ ꯅꯪ ꯌꯦꯡꯕ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯌꯦꯡ ꯌꯦꯡꯂꯒ ꯕꯥꯕꯖꯤꯅ ꯕꯤꯁꯥꯜꯒꯤ ꯅꯨꯄꯤ ꯑꯗꯨ ꯈꯨꯠꯅ ꯊꯤꯜꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇ ꯅꯨꯄꯤꯗꯨ ꯕꯥꯕꯖꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯕꯤꯁꯥꯜꯗꯨ ꯃꯗꯨ ꯎꯕꯗ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯤ ꯕꯥꯕꯖꯤꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯁꯤꯕꯣ ꯃꯥꯏ ꯅꯨꯄꯥꯗꯣ ꯄꯨꯂꯤꯁ ꯑꯣꯏꯕꯗꯥꯏꯅꯦ ꯑꯩꯗꯤ ꯅꯣꯡꯃꯗ 3-4ꯔꯛ ꯅꯪꯒ ꯂꯣꯏꯅꯁꯤ ꯍꯥꯏꯔꯣꯏꯗ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯂꯣꯏꯅꯔꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯩꯒꯤ ꯐꯩꯒꯟꯁꯤꯗ ꯐꯝꯂꯨ ꯂꯥꯎ ꯂꯥꯎꯅꯦ ꯁꯤꯕꯗꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯏ ꯕꯤꯁꯥꯜꯒꯤ ꯅꯨꯄꯤꯗꯨ ꯕꯥꯕꯖꯤꯗ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯁꯥꯎꯅ ꯃꯌꯥ ꯆꯤꯛꯂꯒ ꯕꯥꯕꯖꯤꯕꯨ ꯀꯥꯎꯊꯔꯛꯏ ꯑꯗꯨ ꯎꯕꯗ ꯕꯤꯁꯥꯜꯅ ꯄꯦꯟꯃꯟꯈꯤꯗꯨꯅ ꯁꯕꯥꯁ ꯄ꯭ꯔꯃꯤꯂꯥ ꯍꯥꯏꯅ ꯂꯧꯔꯛꯏ ꯄ꯭ꯔꯃꯤꯂꯥꯅ ꯕꯥꯕꯖꯤꯒꯤ ꯃꯊꯕꯥꯛꯇ ꯀꯥꯎꯔꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯊꯧꯅꯥ ꯈꯔ ꯂꯩꯔꯝꯂꯕ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯔꯝꯒꯗꯕꯅꯤ ꯅꯪꯅ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯅꯥꯁꯦ ꯈꯪꯗꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯕꯥꯕꯖꯤꯒꯤ ꯃꯅꯥꯏ ꯃꯁꯜ ꯃꯌꯥꯝꯗꯨ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯐꯨꯔꯕ ꯇꯨꯡꯗ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯇꯨꯅ ꯂꯣꯛꯑꯞꯇ ꯅꯝꯁꯤꯜꯂꯒ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯤꯅꯤꯁꯇꯔꯁꯨ ꯌꯧꯔꯛꯇꯨꯅ ꯀꯩꯅꯣ ꯇꯧꯔꯤꯕꯁꯦ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯐꯨꯕꯒꯤ ꯆꯩ ꯑꯇꯦꯛꯄꯗꯨ ꯎꯕꯗ ꯃꯤꯅꯤꯁꯇꯔꯅ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯔꯛꯏ ꯁꯤꯕꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯆꯩꯅꯤ ꯑꯩꯅ 100 ꯄꯨꯔꯛꯄꯅꯤ 5ꯗ ꯉꯥꯏꯔꯦ ꯂꯦꯝꯂꯤꯕꯁꯦ ꯃꯤꯅꯤꯁꯇꯔꯅ ꯑꯃꯨꯛ ꯅꯪꯕꯨ ꯄꯨꯂꯤꯁꯂꯣ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯔꯣ ꯃꯤꯕꯨ ꯁꯨꯃꯥꯏꯅ ꯇꯨꯡꯗ ꯀꯟꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯃꯗꯨꯗ ꯁꯤꯕꯅ ꯁꯣꯔꯤ ꯁꯥꯔ ꯍꯥꯏꯔꯛꯏ ꯕꯥꯕꯖꯤꯗꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯎꯁꯤꯠꯇꯅ ꯃꯇꯤꯟ ꯁꯤꯠꯂꯤ ꯁꯤꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯣꯏ ꯁꯥꯔꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗꯕ꯭ꯔꯥ ꯃꯅꯤꯡꯗꯒꯤ ꯐꯨꯒꯅꯨ ꯃꯥꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯑꯃꯨꯛ ꯐꯨꯕꯗꯨ ꯃꯀꯣꯛꯇꯒꯤ ꯍꯧꯖꯤꯜꯂꯨ ꯑꯁꯤ ꯍꯥꯏꯕꯒ ꯐꯨꯕ ꯑꯃꯨꯛ ꯍꯧꯔꯛꯄꯗ ꯕꯥꯕꯖꯤꯗꯨ ꯁꯥꯎꯃꯟꯗꯨꯅ ꯃꯤꯅꯤꯁꯇꯔꯗ ꯆꯩ ꯑꯇꯦꯛꯄ ꯑꯃꯅ ꯂꯪꯂꯛꯄꯗꯒꯤ ꯃꯤꯅꯤꯁꯇꯔꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯤꯠꯂꯥꯒ ꯃꯌꯥꯝꯕ ꯕꯥꯕꯖꯤꯒ ꯎꯅꯔꯝꯃꯤ ꯃꯌꯥꯝꯕꯕꯨ ꯂꯦꯡꯕ ꯉꯝꯗꯅ ꯐꯨꯔꯛꯄꯗꯨꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯇꯤꯠꯂꯥꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯅꯛꯅꯕꯁꯤꯡ ꯐꯥꯖꯤꯜꯂꯨ ꯍꯥꯏꯕꯗ ꯄꯥꯔꯣ ꯑꯃꯗꯤ ꯆꯤꯡꯀꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯄꯥꯔꯣꯅ ꯆꯤꯡꯀꯤꯕꯨ ꯀꯤꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯑꯃ
साजिल्लगा लिरमे माना लिरिबे वारिदु मखोइबु फारगा पुरकलिबा कांबु अदु माइथीबा पीरगा मोइबु कनबा कनागुंबा अमा लाकनी हाइना नाकोइनना प्रमाण तौरगा वारिदु लिरिबने तितलाना साउना पारोगी लुखमदुदा कन्न पाइसिलगा हाइरई नंग तुमिन लयो नंगी राथोरदु लाकप्रा येंगो मा लाकता लाकछनु माबु ओक्सेमबदौना सेमदोके पारोना अमु हाई अपंग विक्रम राथोरदी सीगरे लाकदौरी बसिदी सीबनी सीबा मादी राउदी ने खंगबा राउदी वाहिदु ताबदा मयाम दुंगई तितलाना साउना पारोबु लाक्तन इल्ले पारोना हाइरई नोइना राथोरबु लौनम नमथाक तौरगा हातखिबनी अदुबु आइगी सीबददी मदु यारोय मादी माना हाइबदो अदुमक तौबनी कैगुम कांदसु माना सुंगाई हाइदबा वासु अदुम तौरकनी मा लाक्ट्रि कांदा नखोय थवाई हिंगनबा चेलहौरो नत्रबदी असी हारगा पारोदु सीबन तौबा अदुगुम खुत्तु खुत्तुम अनिदु थिल्लगा चिंता चिंता तौबा इसाइदु सलई तितलाना चिंता चिंता हारिबसि करिनो हाइना साउनो लौरकपदुदा बाबजीगी मसे नुपाना हाइरई चिंता हाइबदी चई हाइबनी अदुगा ताता हाइबना थुन हाइबनी अदुगा चित्ता चित्ता हाइबसिना मोरो असाबा हाइबनी हाइबदी अइना नंगी नथुनदा चैना कल्लगा सासा लहनगनी हाइबनी ममांगदसु नंगी नयाबना असुमाय हंगुबगी मासु मथुनदु चई जाख्रबनी वाहाइदु ताबदा बाबजीना साउना मसे नुपादो इंथोरई तितलाना साउना चिंकीबु हालु हाइना याथंग पिरमी मदुदा हातके हाइदुना नुपा अमा चिनसिलकपगा मखनाउदा थांग छुरीना लेंगलम्मे अदुगा मथक्ता लेप्तुना लैरिबा नुपा अमा सीबना काउथरक्तुना हाइरई अइगी इचा नुपी सोकपदी लाइरदना सोकपगी वाकल हाइपेट खलकपदा मियोइसिंग अदो अइना सोइदना हातकनी तितलाना याथंग पिरदुना मागी यामलबा मियामदु सीबबु हानबा हाइरमी सीबना नुंग अमा खुंदुना खोइ महुमदा थोमबदगी यामलबा खोइ अदुना पाइथोरक्तुना मयामदु चिक्लमे तितलादी फिजाव अमना खुमलगा लैख्रे माना फी हाइदोरकपददी सीबा होइदी लेरमद्रे सीबदु पारोबु पुदुना कन्न चेलई तुंगदा मी मयाम अमसु तानरई सीबना मखोइसिंग अदुबु मथंग मथंग फुथबा हौरई तितलादी वांगलबा मथक अदुदगी आ मखादुदा तौरिदो येंगलम्मे सीबना पारोदा चिंकीगा चेनखिनबा हाइरमे सीबना चेन चेनदुना लापदा तितलागी कांबु मयाम अमा उनाना खुमलगा मनुंगदा लैरंबसिंग अदु फाउगलक्तुना मंगोंदा एटेक तौबा हौरई सीबना मखोइसिंग अदुबु फुथरमे तितलादु वांगलबा मथक अदुदगी चोंथरक्तुना सीबगी थबाकता काउरमे तितलाना सीबबु याम लाइना फुथरई तितलाना सीबबु ngakthi chaplaga thangatun thangkhre सीबना तितलागी थबाकता काउरकपदगी तितला लोंगना तुखरे सीबना चेनसिलगा मफैगंदा खोंपांगना काउबदा तितलादु मची फाउबा लेंगलमदे अमुकसु हंदोकलगा काउबदा मची लेंगदबदगी हंजिन हंजिन काउरकपदगी हंदकति तितलादु मखोंगदु नाबा फाउरई होजिक तितलादु सीबना अमुक तोटपा हौरई मागी मखोंगदुसु सीबना थुदेलमी सीबना तितलाबु फुफुदुना लापदा मागी खोंबुसिंग अदुना थचलकपदुदा सीबना खोंबुसिंग अदुसु फुरमे सीबना अतोपसिंग अदुगा फुनबगी तंजादु लौरगा तितलादु मख्वांगदा थौरी कीदुना अवांग मथक अदुदगी चोंथरक्तुना पारो अमदी चिंकीना लैरिबा अदुगी ममांगदा लेपलमे सोमदजु बाबजीना चिनसिलक्तुना सीबगी थबाकता थांगना थिलाई तितलाना पारोदा हाइरई नंगना हाइबदु चुम्मे नंगी सीबना अइबु चिंता चिंता तौबिरे अदुबु हुजिक्ति अइना मुक कै तौबा ngami yengba tare asi haraka paruda singjang amana yange taubaga titlana kisinduna thamlamba thauri adugi matonduda babji du kisinduna mathakdagi langtharai hoji makhoi ani nakan nakan yalaga leigre sibana changsinduna thauri adu mayaida kakthappadagi titla amadi babji du makhada pulap taraktuna sirammi makhoi ani gi asiba masadu mamangda rathorbu yalaga thangkiba mafam aduda yalame प्रजासिंग अदुसु यामना हराउजरमे मथंगी सिंदा सीबा पारो चिंकी अमदी तुजीदु विशाल होइना ट्रेन स्टेशन दा थिनबा लापदा गुंडा मरीदुना फुरि लौथोक्तुना अमुक्ता फुबिरमु हाइरई मदुदा सीबना ngasiदी मुद लैति हाइबदा अमुक्सु फुबिरमु हाइरकपदगी चंगसिलगा कन्न चोंखलगा तपना मखजाइदा थेंगपोइ लापोइ नालमे पारोना आयरन मैन अखोइ चनबा तौसी हाइरई असुना फिल्म असि मतंग स्वाइदा लोइसिल्ले।